Lakle Inspector Tayai Ahan mamakta de Inspector Tayai tabiri basimbu James Sagrujamna taram nok chobaglo na ikok no na kurumjari Inspector Tayai series na ngasi phawda miyamda tongan ba crime go mari lena ba madi pungning wakal loksing oine na bagi damakta chanduk chariba thorom asida miyam support to bibade ngasi di episode asi lising ma sama khare hena miyam gi dom thogol to bungam jari thorom asi sandok chabagi pandam de miyam bong haktang oirabasu awa pothana na bagi damak monodrama oine miyam do khusina jabani Chalibi episode asigi paringdana lising amaga chamaga kungani pan subatangka sandok chariba bodyguard hari batangka asigina tara subatangka tabirasi Shenja tumja Shen pige haru rabadi tabak yade hari oh adudi mahak soidana ngamlani thamoi sengmade police haibadudi maduni masagi mathongde leibak amagi chawkhutpadi lamdam aduda leiba police singi mayumakai makhoi thabak thorom singi ngo hainaribani achumani marinalini ai DGP gi wafam asidai pendrabani DGP ne de engonda kari shuwarunu nachanu pi porokani haiduna dum no pet tawduna le adugo wafam ase ai khangmangam taduna lakabani lepak asigi minister amasu oriba aduga ai gi chanu pi ni yumda halaktaba matamda I chanu pi du phajan punchinduna mi ne kidnap tokhiba sunataba Ichanu pigi khungul lidon ichanu pigi punchi phawba kanma ngamdrabadi lamdam masida leiriba miyam punumoki punchi aina matau karamna kangadorige mafam masida leiriba police phawbani ichanu pigi punchi kanma ngamdraba adurabadi kari kana kane punmok singi se soidringeda ai mafam adu yang sataba yati mafam adu chalaga ichagi punchi kanana bagi damak thokhiba thogdok wathok singa sei lirurage khanduna lakabani adugo marom daina nungairibada igi kebaga kawbaga aingonda nongwai kapa mi singa du phare pulle haibata ai adukki matik nungai makhoi singa dugi matik chaba charchit thangkatna chairak pina na bagi damak madu so hona gani moi pabu madu no kona toksiba Karino khangde da hoje ke matam se nungai pham lapham mama ta khangde sabana maro lama karino khangde trigi celsius mani pho yaure hairi ne karino no ne da leibada di mi singa do loina po e hairi po ke box nu karino sing da leiba u wa do loina yan thal adi pok pa da ba sing da leiba mi sing na loina tholi bane ma se puna mak se ai khatani yaw da ba ke dore ga mai sir krisha da de da sir saba chum hengalak pa se da karino hai phang phung khang da ba hai ba da re sir karino mi sing cholo state asi da kosi ra si pang do do tor ga leiba do sir nung sa sa re si so ma so kosi ra si tor bra khang de da ha na di karino ma gi volume do lekhat pam thok pa karino 33 4 5 to lekhal abdi dum sar abdi du sir karino hoju ko manipur do so karino no ne ge ma pha ma da karino nung sa ma na kan volume je kan lekhalak pa di 40% de ore hari sir karino 40 degree celsius sabra karino as khang de ma pan de ga sab da 55 degree ga sab do du gi mathak de karino gari khama da gari gi karino bonnet sa ga sodok bu sir akoi sida di karino loina sodok bu da mi ga loina sodok bu da re da sir kharaga ahan oiba gumba aduga mayum makai na tai chaja da ba gumba ngang macha gumba as khang de sir mi yamna sirani bu sir sidi gamai achumani masi punamak ꯑꯩꯈꯣꯏ ꯃꯤꯑꯣꯏꯕ ꯈꯨꯟꯅꯥꯏꯅ ꯃꯍꯧꯁꯥ ꯂꯩꯔꯝꯃꯤꯗ ꯑꯩꯈꯣꯏꯅ ꯁꯤꯡꯅꯔꯨꯕꯒꯤ ꯑꯩꯈꯣꯏꯅ ꯇꯧꯖꯔꯨꯕꯗꯨꯒꯤ ꯃꯗꯨꯒꯤ ꯐꯣꯜꯗꯨ ꯐꯪꯂꯤꯕ ꯑꯁ ꯁꯔ ꯑꯗꯨꯕꯨ ꯀꯔꯤꯅꯣ ꯈꯪꯗꯦꯗ ꯑꯩꯗꯤ ꯅꯣꯡꯃꯗꯁꯨ ꯎ ꯌꯥꯟꯕꯗꯤ ꯌꯥꯎꯗꯦ ꯑꯗꯨꯕꯨ ꯀꯔꯤꯅꯣ ꯎ ꯌꯥꯟꯕꯒꯨꯝꯕ ꯀꯔꯤꯅꯣ ꯎꯃꯪ ꯀꯣꯛꯊꯣꯛꯄ ꯆꯤꯡ ꯀꯣꯛꯊꯣꯛꯄ ꯃꯤꯗ ꯁꯥꯔꯗꯤ ꯐꯗꯧꯅꯤꯗ ꯁꯔ ꯅꯪꯒꯤ ꯋꯥꯐꯝꯁꯤꯗꯤ ꯑꯁ ꯁꯔ ꯑꯩꯗꯤ ꯁꯔ ꯍꯧꯖꯤꯛꯀꯥꯟꯗ ꯎ ꯌꯥꯜꯂꯤꯕ ꯆꯤꯡ ꯀꯣꯛꯊꯣꯛꯂꯤꯕ ꯖꯪꯒꯜ ꯀꯣꯛꯊꯣꯛꯂꯤꯕꯁꯤꯡ ꯑꯁꯤꯗ ꯍꯥꯏꯔꯨꯕꯗ ꯃꯈꯣꯏꯅ ꯃꯊꯨꯟ ꯃꯋꯥ ꯑꯃꯠꯇ ꯇꯥꯗꯦ ꯃꯥꯅ ꯇꯧꯐꯝ ꯊꯣꯛꯄꯁꯤꯡꯗꯨꯗ ꯄꯪꯇꯧꯗ ꯇꯧꯔꯒ ꯑꯗꯨꯝ ꯂꯩ ꯀꯨꯁꯤ ꯔꯥꯁꯤ ꯇꯧꯔꯒ ꯍꯥꯏꯕ ꯇꯥꯔꯦꯅꯦ ꯆꯤꯡꯗꯁꯨ ꯂꯣ ꯂꯩꯇꯦ ꯇꯝꯗꯁꯨ ꯂꯣ ꯂꯩꯇ꯭ꯔꯦ ꯀꯔꯤꯅꯣ kari haige da banu khang dre da sir police oi ba gai se winning ak tre da sir kari mo toro ba sir ai na haija badi go lenga ka ma leira di lenga tu gi ma thau du di adom taw haning hai ba da re ne sir gamai lenga ki ma thau di adum ak tawri miyam na pen da bu gi wan lenga ka ma sungli li tre ba di yar as adu bu sir kari no ko si ra si da pong do to na ra di yar ro de sir kang lu ya ma khunda ra ga lei ba ma pham ni si dei da mo kari no naga na su naga gi tawpam thok pa mai te na su mai te gi tawpam thok pa pangan na su pangan gi tawpam thok pa adu ga kari no as ama du na su ama gi tawpam thok pa sum taw ga yeng yeng na lei ra di sir as yar ro de sir lei ba si sir no ma di sumai na sum taw lei ta ra di sir kari no as mana thok bu sum taw na lei ra ga bu kana na pha do ri no sir ai di kari no hai pham tawpam khang de ku do du bu sa do sa go li da ga mai aran ba ma di minam ba ngak tani yum pham mo ri ga thabak to ri ba tha tara ne thoi heleba manipur gi lan asibu lan khamba kanglon kaiba gi mong asimak ngasi gi manipur gi yelomi chingmi tami aduga angang phawbuno phawbada loini khang laba adugumba wafam amani hauju phawbada india gi central lengak na tasin usinedana ngasi phawbada lady base state asigi yelomi chingmi tami singi oina yamna laibak thiba matam amani haibatai
hꯧjik asuk sanglaba tha tarani thoi helaba phawbada kaw thabagum thaduna maning tamduna leiriba aduga maduda yengduna lengak ama leibagi karimata tawba ngamduna leirabadi madu afaba khudam amadi nathi manipur lengak na karigum amata tawba ngamdrabasu center lengak kari tawdunu lei nakan animaki yanana bagi damak karino haibadu sinbagi matamdi ore adubu karino hoji kaw thabagum thaduna amana tawre yengdunu lei amana tawre yengdunu lei khangsin usinaduna leibagi mawng asidi tha tarani thoni helaba phawbada hauju phawba chathaduna leiribagi maram asi karine haigadoribano lamdam asigi miyamna hangnarakpo hangase chahi ama helabani adubu matam masida hauji logi wangmada athingbugi mayokta thabak tobusu leptana dumak mami chauna tare thong sarebo haibane lambi semlebo haibane angakpani manipur da leriba security force na desibu ikai khumna dabagi mami tabagi thong ama tobasidi manipur gi river chapi karongda Churchanpur ga phaunaba mafam amada thong sabagi athingba leina hauji maning tamna thong sahan ba haibase mafam aduda leriba security force sing na kari tawdunu leriba gi haibase amagi wanati pomnamak amagi wanatana khangjin usinaduna tawning ba tawbu matamdi yengduna leiba haibase afaba nati adubu mayek seng india ge lanwi singna aranba tawba logi wangma ta thabak tawba miyoi singbu karima ta laksinduni yengduna leiba sidi laibak thibani haibadai nakal amoromda Sahi kharagi mamangda Manipur gi chingi lamsingda maruina khun amaga samnaba lambi sing asi sembagi thabak tawkiba matamda Manipur lengana ayaba pibra natraga lenga ke ayaba yauduna makhoigi aningba apama matugina lambi sing semkhibra haibadugi wahang sing lakpa duda lenga amadi ngasigi lenga ayaba yaurga lenga ki yak thang yaurga aningba apama gi matugina lambi semkhibra haibase wahang kya hangningai di oirakli khangna khangjinna khidabra natraga sungkang khangdana khanghandana dumak tawkibra nakal amoromda logi wangmada tawningbada tawbuda central lenga kasina karimata makoida khanghan khidabra natraga khangna makoina tumina lekibra makoigi intelligence sing kadai de satkre amoromda maram chadana sel changna thabak tawriba mafam sing adu kadai digi sel na tawribano haibadu so hangningai ori karamba department amadugi mari makhongdu karamba mami tabagi mawng lekibagi ahoba sing aduna kadai dano state lengang ledibra natraga central lenga ki phandagi semlibra mari makhongna kanana thidokadoriba angakpa wafam ama haibado oiri force kaktada natana central forcing asu saruk yapam thoklibani madu natrabadi ngasigi lo leitaba aduga tawning bada tawba aning bada tawba saram chatpa chatle lam henba mi singna tawning bada tawduna leibada duma gengduna leirabadi kari oigani maramaduna ngasigi tampaki lamda chatnariba lo sing asi chingi mafam to su chatlananaba state lengana karigumba amata ngamdrabasu central lengana karigumba amata sindribasi karigino asumna sindrabadi lamdam asida leriba tongan ba atopa yelhomi singmi tamigi lupsingna karigi damakta makhoi tumina leri makhoisu ihau hobam thoktabra lan asida yoksan ba natrabasu lan asina maram oiduna khudong chaba longna riba singasi adumak atopa phurup singasini yengduna legadoribra as kaya da phaja kramana ne khoi sar gi wafam je sir khangde de kari haigadamno atopa phuruk kisu wangang budi khargadi hobu male sir ama bore yaning daba matam de yaning de haibadi dum karisu gai de masda mi chang bugi chang dabagi wafam na te karino mafam amadasu bom sare hari mafam amadasu karino as khangde de security force yaw de hai security force no khoi yaw de mai kana gi mawa logo dabano khangde de kusi rasi tau lere de sir karino ne sir kana gi garino minister gumbo ra male ne sir kana rom di shoid no rom ne lo ngak sala good morning inspector kana no sir minister gumadi male sir security me yaw sir oh sir lengsin biro sir yam no wajari mafam asida ai tangai phadaba thabak ama khaki ai laksari ai minister santipur oh sir khangjai sir lengsim biu sir asida lengsim biu yarani ai mafam asida nena tana phamduna leba ai yaroi dari sir kari matang de kari lakpiriba ai ichanu pilin thoi mahak mapalam de graduation tawduna lebani aduga yum asida mahak tholokpa sukoi debani aigi chanu pi mathanthani mahak ngoksan paisinaba aduguma madinati adubu ngasiga numit nini sugadori ahing amadi lenkre isanu pisi matam kharagi mamang da sumahak yum thadoktuna chalur adubu mahak ikuidena ekhoina mahak po amuk lambi dagi yum da porokiban aduga aikhoigi mungda su masak khangdaba miyoi kayagi sen thungi demand ga loina na ekhoida sauraba senpham kya demand torpa lari piki bashi yaur pidaba yaur haujiki matamda kanana bu mateng pangdaba leribaki mateng pangba ngaktan aseng mani khangde sengdaba ni khangde haujik soi khoida masing yamlaba senpham kya piu haiduna oh sir adudi
Matam khargi mamangdusu sir yumda bom pokhaiba mane right achumman madu shell gi demand ga mari lena ba wafam adugo thodo odu thokhraba matung dagi chanupi yumda thoktana lebani magi damakta ina bodyguard ani keba amadi kawba ichanupi bu sen handuna thamani adubu yumda lakpa insang na pi yonba halamagi sakpham du lowraga yumda gi na thoktuna chatkibani mahak ki aningba pa ma karino haiba chapchana khangdre mahak makha thangba khunna mahak leire haiba pawdi leire aina dg da wafam se haikre adubu dg na hojiksu karisu warunu mahak ki damakta aikhoina yamna kan honari haiduna damak leire adubu ahing ama len ki bai basi nupi macha leisabin aikhoi gi su ijat ki oibo wafum kharle tangai phadana ai isamakta thoklare lamdam asida leba micham amada siguma thodok thokpa matamda aikhoi security na aikhoi lengang sarkar na makhoi gi damakta yamna yangna thobak paikhatpa ngamdabugum ngasidi ai chagi ai gi ka da thoklare ai gi ka da thokpa phawda ai gi chanupi bu nong haukraba phawda yumda porokpa ngamdaba mapa ma haibodo ai goi adugo aina tajabada mafam asida laklabadi soidana makining bathung hai ai gi chanupi gi mafam khanghan biyo ai inspector nanghoda ai haijari ai khut lona duna haijari ai gi chagi mafam khanghan miduna ai chanupi bu yumda halakna bo honabada amuktang mateng pangbiyo haiduna haijari nate sir adudi sir dg na khangagadi wafam ase makhoi gi maikai digi soidana madu makhoi gi maikai digi thijali soidana phangani haiba wafam si police gari ke thadok tuna mafam madu da maning mamang thawali madu digi pelaktar duna ai isamak mafam du da chatlurabani adubu mafam madu da chatluraba aingonda phawbada attack torukuna ai gi gari punamak sohankre daibak phabadi sok apan yaut adubu ai chanupi thiriba bodyguard keba amadi kawbana aingonda nomai kaplamba kangbu singado ichanupi gi khungul libada makhoi lambi amada thori na punsilaga thamami hai thamlam libadsu ichanupi ga nupa maga chanmina ki haiba wafam asi kari haiba sir nupa ma haibadi ibungo wafam asi nokadabada ngai ichanupi du ai khoida nongmata nupa ma khangnei haiduna hairakpa leiti ichanupi duna mafam aduda chatpagi wari sisu ai khoida bodyguard oriba keba amadi kawbana tamlakhiba wafam adubu wafam asi ibungona thajabigedra thajabiroidra ichanupi ni yumdagi hek thokhiba matungda aigi bodyguard na khongul liba matamda sakhangdaba nupa aduga aigi bodyguard ka thengnaki madugi matungi thodok amadasu hairibadu nupa amakhangna bike ama thorga aigi chanupi bu mahaki gari da purga chatkhe ahum subugi oina amok aigi bodyguard ka thengnaribadasu makhoi makhongna chatki amadi makhoina mioi sing adu pullaga thamamani hai aduga pullaga thamaiba mioi sing aduna aigi bodyguard na keba amadi kawbun hojik hojik makhoi gi gari da yauri makhoi aigi chanupi gi tung khongul liri haibo wafam si adubu makhoi gi chanupi gi unabadi natri kari togodabano haiba khangti hojik leiriba khulado sida leire aduga aigi security no makhoi ne leiribado madugi location na masini aduga ichanupi na paiba mobile phone di magi number na sina ichanupi gi saktamne yengbiyo oh sir magi phone di hoju phaw on tawti aikhoina magi phone adu on tawradi haiduna tawbani aduga magi bag ta ina gps masam kha khapadasu mahangna khangkhibadagi gps adu sumana labuk ta langsek lamne aduna mahak kadai de lei haiba aikoi chap chana khangba ngamti sir aisu yariba makhidi dg ga muktang paw phone zarga yengzaki aduga sir adongi chanupi gi number maki number sidi op tawduna thamani na magi location putopudi wag adubu kongang adomda aduga makoina karam mafamda chatlamba yabagi haibadu aikhoigi maikaidigi swing sinjage sir soidana yembiyo ai tangai phadana karigomba ichanupi bu phanghanba tharagadi nate sir sana habigedabadai khang ichanupi phanglaga imana chauna loba I pamjadi aibu mafam sida thajabibadagi sir ningonda haibiribase sir aigi laibo phabani adubu aine satkadoribadu aigi jurisdiction gi mapandani makok thongbadagi ayaba lawraga ai soidana chatnana honajagi sir wafam asida sarna warobidana madugi de karimto wabiro dg de tangai phadaba singdo ai haidaba haijike mafam aduda inspector TAYAI na thiba chatpa matamda ayaba pibiu haiduna ai dg masamakta ai call tawjaki sir thagachari madumatang adumak paw phawbi aduga makhata basu aisu sir khoina karam process to biribagi haibado madugi matang da sing sinjaki aduga paw hek phangbaga ai yang na mafam aduda ngai hakki matungda chadana phonajaki yam nungai jare hana thagachari
ꯑꯗꯨꯗꯤ ꯑꯩ ꯅꯨꯡꯉꯥꯏꯕ ꯄꯥꯎꯗꯣ ꯑꯩ ꯁꯣꯏꯗꯅ ꯑꯩ ꯇꯥꯟꯅꯅꯕ ꯉꯥꯏꯗꯨꯅ ꯂꯩꯖꯒꯦ ꯑꯗꯨꯒ ꯃꯐꯝ ꯑꯗꯨꯗ ꯆꯠꯅꯅꯕꯒꯤꯗꯃꯛ ꯑꯩ ꯗꯤꯖꯤꯗ ꯑꯩ ꯒꯥꯔꯤ ꯍꯦꯛ ꯊꯧꯈꯤꯕ ꯒꯥꯔꯤ ꯃꯅꯨꯡꯗꯒꯤ ꯑꯩ ꯀꯣꯜ ꯇꯧꯗꯨꯅ ꯑꯩ ꯃꯉꯣꯟꯗ ꯔꯤꯀ꯭ꯋꯦꯁ ꯇꯧꯖꯒꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯁꯔ ꯑꯗꯨꯗꯤ ꯂꯩꯖꯔꯒꯦ ꯁꯔ ꯌꯥꯝ ꯐꯔꯦ ꯂꯥꯛꯑꯣ ꯉꯝꯁꯥ ꯆꯠꯅꯕ ꯇꯧꯁꯤꯜꯂꯛꯑꯣ ꯀꯔꯤꯅꯣꯅꯦ ꯁꯔ ꯃꯤꯅꯤꯁꯇꯔꯒꯤ ꯃꯆꯥꯅꯨꯄꯤ ꯃꯥꯡꯕꯁꯨ ꯃꯤꯅꯤꯁꯇꯔꯒ ꯀꯔꯤꯅꯣ ꯃꯈꯣꯏꯅꯁꯨ ꯊꯤꯕ ꯉꯝꯗ꯭ꯔꯕꯀꯣ ꯑꯁ ꯃꯈꯣꯏꯅ ꯑꯃꯨꯛ ꯉꯝꯗ꯭ꯔꯒ ꯑꯩꯈꯣꯏꯗ ꯑꯃꯨꯛ ꯍꯥꯏꯔꯤꯁꯤꯅꯦ ꯁꯔ ꯀꯃꯥꯏꯅ ꯇꯧꯕꯖꯥꯠꯅꯣ ꯒꯥꯃꯩ ꯊꯥꯖꯕ ꯑꯃ ꯂꯩꯕꯗꯨꯅ ꯊꯥꯖꯕꯗꯨꯗꯤ ꯃꯥꯡꯍꯟꯕ ꯐꯠꯇꯦ ꯑꯗꯨꯕꯨꯗꯤ ꯁꯔ ꯑꯩꯗꯤ ꯁꯦꯝ ꯁꯥꯗꯨꯅ ꯂꯩꯖꯔꯦ ꯁꯔ ꯑꯩꯈꯣꯏꯒꯤ ꯇꯤꯝ ꯁꯦꯝ ꯁꯥꯎ ꯍꯥꯏꯌꯨ ꯃꯐꯝ ꯑꯗꯨꯗ ꯆꯠꯅꯕ ꯇꯧꯁꯤ ꯑꯁ ꯀꯔꯤꯅꯣ ꯁꯔ ꯑꯗꯨꯕꯨ ꯃꯤꯅꯤꯁꯇꯔꯒꯤ ꯃꯆꯥꯅꯨꯄꯤꯅ ꯃꯌꯨꯝ ꯊꯥꯗꯣꯛꯑꯒ ꯆꯦꯜꯂꯦ ꯍꯥꯏꯔꯤꯁꯤꯕꯨ ꯁꯔ ꯃꯥꯗꯣ ꯁꯔ ꯅꯨꯄꯥ ꯈꯪꯅꯕꯒꯤ ꯀꯔꯤꯅꯣ ꯃꯃꯥ ꯃꯄꯥ ꯌꯥꯅꯗꯕꯒꯤ ꯑꯣꯏꯔꯝꯃꯣꯏꯗ꯭ꯔꯣ ꯁꯔ ꯒꯥꯃꯩ ꯑꯃꯕꯨ ꯑꯣꯏꯔꯦ ꯆꯠꯂꯤꯕꯗꯨꯒꯤ ꯃꯔꯝ ꯑꯃꯗꯤ ꯁꯣꯏꯗꯅ ꯂꯩꯐꯝ ꯊꯣꯛꯏ ꯃꯈꯥ ꯇꯥꯕꯗꯤ ꯑꯩ ꯇꯝꯐꯥꯗ ꯀꯣꯜ ꯇꯧꯒꯦ ꯗꯤꯖꯤꯗ ꯍꯧꯖꯤꯛ ꯀꯔꯤ ꯃꯁꯤꯒꯤ ꯄ꯭ꯔꯣꯁꯦꯁ ꯂꯩ ꯍꯥꯏꯕꯗꯨ ꯌꯦꯡꯒꯦ ꯑꯗꯨꯒ ꯀꯦꯁ ꯑꯁꯤꯒꯤꯗꯃꯛ ꯀꯔꯝꯕ ꯑꯣꯐꯤꯁꯔꯗ ꯁꯤꯟꯅꯈꯤꯕꯒꯦ ꯍꯥꯏꯕꯗꯨ ꯑꯃꯨꯛ ꯌꯦꯡꯕꯒꯤ ꯇꯉꯥꯏꯐꯗꯕ ꯂꯩ ꯀꯔꯤꯒꯨꯝꯕ ꯀꯦꯁ ꯑꯁꯤ ꯃꯀꯣꯛ ꯊꯣꯡꯕ ꯑꯃꯗ ꯁꯤꯟꯅꯔꯝꯕ ꯑꯣꯏꯕ ꯇꯥꯔꯕꯗꯤ ꯑꯩꯈꯣꯏꯅ ꯃꯔꯛ ꯊꯠꯆꯜꯂꯨꯔꯕꯗꯤ ꯑꯩꯈꯣꯏ ꯑꯃꯨꯛ ꯃꯤꯋꯥ ꯇꯥꯒꯗꯧꯔꯤ ꯑꯗꯨꯗꯤ ꯀꯔꯤꯅꯣ ꯍꯟꯗꯛꯀꯤ ꯃꯇꯥꯡꯁꯤ ꯀꯔꯤꯅꯣ ꯃꯦꯗꯝ ꯇꯝꯐꯥꯁꯨ ꯌꯥꯎꯒꯗꯧꯔꯤꯔ ꯁꯔ ꯒꯥꯃꯩ ꯄꯥꯎ ꯂꯧꯕ ꯈꯛꯇꯅꯤꯅꯦ ꯑꯁ ꯀꯔꯤꯅꯣ ꯃꯦꯗꯝ ꯇꯝꯐꯥꯁꯨ ꯌꯥꯎꯔꯗꯤ ꯐꯗꯧꯅꯤꯅꯦ ꯀꯔꯤꯒꯤꯅꯣ ꯒꯥꯃꯩ ꯁꯔ ꯀꯔꯤꯅꯣ ꯑꯁꯣꯝꯗꯁꯨ ꯅꯨꯄꯥ ꯑꯃꯒ ꯅꯨꯄꯤ ꯑꯃ ꯍꯥꯏꯕꯅꯤꯅꯦ ꯁꯔ ꯊꯤꯖꯜꯂꯤꯕꯗꯨ ꯁꯣꯝꯗꯒꯤ ꯄꯨꯂꯤꯁꯀꯤ ꯅꯨꯄꯥ ꯑꯃꯒ ꯅꯨꯄꯤ ꯑꯃ ꯌꯥꯎꯕꯁꯨ ꯐꯔꯣꯏꯗ꯭ꯔꯣ ꯁꯔ ꯒꯥꯃꯩ ꯁꯔ ꯋꯥꯔꯤꯕꯨ ꯍꯥꯏꯕꯅꯤꯗ ꯁꯔ ꯀꯅꯥꯅ ꯈꯪꯒꯅꯤ ꯃꯦꯗꯝ ꯇꯝꯐꯥꯒꯤ ꯔꯣꯜꯗꯨꯒꯤ ꯃꯥꯒꯤꯁꯨ ꯀꯔꯤꯅೋ ꯑꯈꯪꯕ ꯈꯔ ꯇꯧꯖꯔꯒꯅꯤꯀꯔꯤꯅꯣ ꯑꯗꯨꯕꯨ ꯆꯠꯈ꯭ꯔꯤꯕꯗꯨ ꯈꯨꯗꯣꯡꯊꯤꯕ ꯊꯣꯛꯀꯗ꯭ꯔꯥ ꯊꯣꯛꯑꯣꯏꯗ꯭ꯔꯥ ꯍꯥꯏꯕꯗꯨꯅꯤ ꯃꯆꯥꯅꯨꯄꯤꯗꯨ ꯐꯥꯅꯅꯕꯒꯤꯗꯃꯛ ꯀꯥꯡꯂꯨꯞ ꯑꯃꯅꯁꯨ ꯍꯣꯠꯅꯔꯤ ꯍꯥꯏ ꯑꯗꯨꯒ ꯀꯥꯡꯂꯨꯞ ꯑꯃꯅ ꯑꯃꯨꯛ ꯃꯈꯣꯡ ꯃꯈꯨꯠ ꯄꯨꯟꯁꯤꯟꯗꯨꯅ ꯊꯝꯂꯝꯂꯦꯁꯨ ꯍꯥꯏꯔꯤ ꯃꯈꯣꯏꯒꯤꯗꯃꯛꯇ ꯍꯩꯁꯤꯡꯂꯕ ꯕꯣꯗꯤꯒꯥꯔꯗ ꯌꯥꯎꯔꯤꯁꯨ ꯍꯥꯏ ꯃꯈꯣꯏꯅ ꯉꯝꯗ꯭ꯔꯒ ꯑꯩꯈꯣꯏꯅ ꯊꯤꯕ ꯍꯥꯏꯕꯁꯤꯁꯨ ꯑꯔꯥꯏꯕꯗꯤ ꯑꯣꯏꯔꯣꯏ ꯑꯩ ꯇꯝꯐꯥꯗ ꯀꯣꯜ ꯑꯃꯨꯛꯇ ꯇꯧꯒꯦ ꯁꯔ ꯐꯅꯤ ꯁꯔ ꯑꯝꯇ ꯈꯥꯡꯈꯤꯁꯦ ꯁꯤꯗ ꯀꯩꯗꯧꯔꯒꯦ ꯋꯥꯔꯕ꯭ꯔꯣ ꯋꯥꯕꯒꯤ ꯅꯠꯇꯦ ꯑꯩꯈꯣꯏꯅ ꯂꯥꯛꯏꯁꯦ ꯁꯥꯡꯗꯤ ꯌꯥꯝꯅ ꯁꯥꯡꯂꯦ ꯃꯐꯝꯁꯤ ꯑꯁ ꯃꯊꯪ ꯂꯥꯛꯄꯗ ꯑꯁꯨꯛ ꯅꯨꯡꯉꯥꯏꯈ꯭ꯔꯕ ꯈꯣꯡꯆꯠꯁꯦ ꯄꯨꯛꯅꯤꯡ ꯑꯁꯤꯗꯤ ꯂꯩꯇꯥꯕ ꯉꯝꯗꯦ ꯀꯔꯤꯒꯤꯅꯣ ꯂꯩꯇꯥꯗ꯭ꯔꯤꯁꯦ ꯏꯃꯥ ꯅꯤꯡꯁꯤꯡꯂꯦ ꯏꯃꯥꯅ ꯑꯩꯒꯤꯗꯃꯛꯇ ꯋꯥꯔꯝꯒꯅꯤ ꯄꯥꯕꯨꯡꯗꯤ ꯋꯥꯔꯝꯃꯣꯏꯗ꯭ꯔꯣ ꯄꯥꯕꯨꯡꯁꯨ ꯋꯥꯔꯝꯒꯅꯤ ꯏꯃꯥꯅ ꯄꯥꯕꯨꯡꯗ ꯇꯥꯏꯅꯔꯝꯒꯅꯤ ꯄꯥꯕꯨꯡꯅꯁꯨ ꯏꯃꯥꯗ ꯇꯥꯏꯅꯔꯝꯒꯅꯤ ꯄꯨꯝꯅꯃꯛ ꯑꯩ ꯂꯣꯏꯅ ꯈꯪꯉꯤ ꯑꯗꯨꯕꯨ ꯑꯩ ꯍꯧꯖꯤꯛꯇꯤ ꯈꯨꯗꯣꯡꯊꯤꯕ ꯀꯩꯁꯨ ꯇꯥꯔꯣꯏ ꯑꯩ ꯌꯥꯝ ꯊꯥꯖꯩ ꯑꯩ ꯈꯨꯗꯣꯡꯊꯤꯕꯗꯤ ꯁꯨꯡꯇꯥ ꯇꯥꯔꯣꯏ ꯍꯥꯏꯅ ꯀꯔꯤꯒꯤꯅꯣ ꯅꯍꯥꯛꯀꯤ ꯃꯇꯨꯡꯗ ꯇꯥꯟꯅꯔꯛꯂꯤꯕ ꯏꯟꯅꯔꯛꯂꯤꯕ ꯃꯌꯥꯝꯗꯨ ꯑꯩꯒ ꯊꯦꯡꯅꯔꯤꯁꯤ ꯑꯅꯤꯔꯛ ꯑꯍꯨꯝꯂꯛꯇꯤ ꯁꯨꯔꯦ ꯀꯔꯤꯒꯨꯝꯕ ꯃꯈꯣꯏꯒꯤ ꯃꯈꯨꯠꯇ ꯇꯥꯔꯕꯗꯤ ꯑꯗꯨꯅꯤ ꯑꯩꯅ ꯍꯥꯏꯁꯦ ꯍꯧꯖꯤꯛꯇꯤ ꯃꯣꯏꯂꯥꯁꯨ ꯅꯍꯥꯛ ꯂꯩꯔꯤꯁꯤꯗꯤ ꯀꯩꯅꯣ ꯍꯥꯏꯁꯤꯕꯨ ꯑꯩꯅ ꯀꯔꯤ ꯇꯧꯕ ꯉꯝꯗꯣꯏꯅꯣ ꯑꯩꯗꯤ ꯉꯥꯏꯍꯥꯛꯀꯤꯅꯦ ꯃꯈꯣꯏꯅ ꯃꯃꯤꯠ ꯃꯅꯥ ꯄꯪꯕꯒꯤ ꯑꯩꯅ ꯈꯔ ꯁꯠ ꯈꯨꯠꯅ ꯊꯥꯈꯤꯕꯩ ꯋꯥꯅꯤ ꯑꯗꯨꯕꯨ ꯐꯠꯇꯕ ꯃꯤ ꯉꯥꯛꯇꯅꯤ ꯃꯈꯨꯠꯇ ꯄꯥꯏꯔꯤꯕ ꯑꯆꯧꯕ ꯈꯨꯠꯂꯥꯏꯁꯤꯡ ꯑꯗꯨꯅ ꯑꯩꯅ ꯃꯗꯨ ꯉꯥꯛꯊꯣꯛꯄ ꯉꯝꯕ ꯅꯠꯇꯦ ꯑꯩ ꯏꯄꯨ ꯄꯧꯅꯥꯃꯛꯇꯤ ꯅꯠꯇꯦꯗꯅ ꯑꯣꯏꯖꯁꯅꯨ ꯍꯥꯏꯖꯁꯅꯨ ꯍꯧꯖꯤꯛꯇꯤ ꯑꯩ ꯀꯅꯥꯃꯠꯇ ꯀꯤꯗꯦ ꯀꯔꯤꯅꯣ ꯍꯥꯏꯁꯦ ꯑꯩꯗꯤ ꯊꯧꯅꯥ ꯐꯕꯁꯨ ꯅꯠꯇꯦ ꯑꯗꯨꯒꯅꯦ ꯊꯥꯡ ꯆꯪꯗꯕ ꯃꯤꯁꯨ ꯅꯠꯇꯦ ꯅꯣꯡꯃꯩꯅ ꯄꯥꯜꯂꯗꯤ ꯑꯩꯁꯨ ꯑꯗꯨꯝ ꯁꯤꯗꯣꯔꯅꯤ ꯀꯔꯤꯒꯤꯅꯣ ꯑꯗꯨ ꯍꯥꯏꯒꯅꯨ ꯑꯗꯨ ꯍꯥꯏꯕ ꯌꯥꯗꯦ ꯑꯗꯨ ꯅꯍꯥꯛꯀꯤ ꯈꯣꯡꯆꯠ ꯑꯁꯤꯕꯨ ꯀꯌꯥꯝ ꯋꯥꯠꯈꯤꯗꯣꯔꯤꯅꯣ ꯑꯩ ꯈꯪꯗꯦ ꯃꯥꯏꯀꯩꯗ ꯄꯨꯕ ꯃꯐꯝꯗ ꯆꯠꯂꯒ ꯑꯩ ꯄꯨꯝꯅꯃꯛ ꯑꯩ ꯊꯦꯡꯅꯕ ꯄꯥꯝꯃꯤ ꯎꯅꯕ ꯄꯥꯝꯃꯤ ꯀꯔꯤꯅꯣ ꯍꯥꯏꯁꯤꯕꯨ ꯅꯪꯅ ꯊꯦꯡꯅꯅꯤꯡꯉꯤꯁꯦ ꯀꯅꯥꯅꯣꯕ ꯂꯝꯗꯝ ꯑꯁꯤꯒꯤ ꯄ꯭ꯔꯖꯥ ꯃꯌꯥꯝꯒꯤ ꯑꯋꯥ ꯑꯅꯥ ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯋꯥꯔꯤ ꯑꯗꯨꯕꯨ ꯅꯍꯥꯛ ꯌꯨꯝꯗ ꯍꯜꯂꯕ ꯃꯇꯨꯡꯗ ꯏꯃꯥꯒ ꯄꯥꯕꯨꯡꯒꯗ ꯐꯖꯅ ꯍꯥꯏꯅꯔꯒ ꯅꯠꯇꯦ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯖꯅ ꯉꯥꯛꯑꯒ ꯕꯣꯗꯤꯒꯥꯔꯗꯁꯤꯡꯗꯨꯒ ꯌꯨꯝꯗ ꯆꯪꯂꯒ ꯀꯅꯥ ꯋꯥꯔꯤ ꯀꯅꯥ ꯅꯨꯡꯉꯥꯏꯔꯤ ꯃꯐꯝ ꯑꯗꯨꯗ ꯆꯪꯉꯒ ꯕꯣꯏ ꯀꯣꯂꯣꯝ ꯄꯥꯏꯔꯒ ꯏꯔꯒ ꯆꯠꯄꯁꯨ ꯌꯥꯗꯕ꯭ꯔꯣ ꯌꯥꯗꯦ ꯑꯩꯅ ꯑꯗꯨꯝꯅ ꯆꯠꯂꯨꯔꯕꯗꯤ ꯈꯨꯗꯣꯡꯆꯥꯕ ꯂꯧꯒꯗꯕꯒꯤ ꯍꯤꯌꯥꯡꯊꯥꯡꯒꯤ ꯕꯣꯔ ꯂꯥꯏ ꯈꯨꯔꯨꯝꯕꯗꯧꯅ ꯃꯤ ꯈꯨꯗꯤꯡꯃꯛ ꯀꯔꯤ ꯏꯟꯅꯔꯛꯀꯅꯤ ꯃꯤꯅꯤꯁꯇꯔꯒꯤ ꯃꯆꯥꯅꯨꯄꯤ ꯂꯥꯛꯑꯦ ꯑꯋꯥꯠ ꯑꯄꯥ ꯍꯩꯍꯧꯔꯁꯤ ꯍꯥꯏꯗꯨꯅ ꯋꯥꯗꯕꯁꯨ ꯋꯥꯕ ꯁꯥꯔꯒ ꯋꯥꯔꯤ ꯂꯤꯔꯛꯀꯅꯤ ꯑꯩꯉꯣꯟꯗ ꯊꯥꯖꯍꯜꯂꯒꯅꯤ ꯑꯩꯅ ꯃꯗꯣ ꯑꯆꯨꯝꯕꯅꯤ ꯍꯥꯏꯗꯨꯅ ꯑꯩꯅ ꯈꯟꯈꯤꯒꯅꯤ ꯑꯗꯨꯒ ꯀꯅꯥꯒꯨꯝꯕꯅ ꯊꯃꯣꯏ ꯁꯦꯡꯅ ꯇꯝꯖꯕꯗꯣ ꯃꯗꯣ ꯑꯔꯥꯟꯕꯅꯤ ꯍꯥꯏꯗꯨꯅ ꯑꯩꯅ ꯊꯥꯖꯈꯤꯗꯕꯁꯨ ꯌꯥꯏ ꯑꯩꯅ ꯑꯁꯦꯡꯕ ꯂꯝꯗꯝ ꯑꯁꯤꯗ ꯃꯤꯌꯥꯝꯅ ꯀꯌꯥꯝ ꯋꯥꯔꯤꯕꯒꯦ ꯀꯔꯤ ꯑꯋꯥꯕ ꯊꯦꯡꯅꯔꯤꯕꯒꯦ ꯃꯈꯣꯏꯅ ꯀꯔꯝꯕ ꯄꯨꯟꯁꯤ ꯂꯦꯜꯂꯤꯕꯒꯦ ꯍꯥꯏꯕꯗꯣ ꯑꯩ ꯈꯪꯅꯤꯡꯉꯤ ꯑꯗꯨꯒ ꯃꯗꯨ ꯈꯛꯇꯁꯨ ꯅꯠꯇꯦ ꯀꯔꯤ ꯍꯥꯏꯕ ꯌꯥꯗꯦ ꯀꯔꯤꯅꯣ ꯍꯥꯏꯁꯤꯕꯣ ꯍꯥꯏꯕ ꯌꯥꯗꯦꯁꯦ ꯑꯇꯣꯞꯄ ꯃꯤꯁꯟ ꯀꯔꯤ ꯂꯩꯔꯤꯒꯦ ꯑꯇꯣꯞꯄ ꯃꯤꯁꯟꯗꯤ ꯈꯪꯗꯦ ꯑꯩꯒꯤ ꯊꯃꯣꯏꯗ ꯀꯔꯤꯅꯣ ꯍꯥꯏꯐꯝ ꯈꯪꯗꯕ
Karino haise. Haipun khangdaba haibadi. Yumda haningbagi natraga yumda changningdabagi. Aduga mata nate. Khangde. Hairar. Naka langminareba ingonda phawba nang hainingdrabra. Adugi wa nate. Haibe yaba amasung yadaba haibadani. Karisu gaidi. Adubu aina haigedabadi nahaki khongchatse yamnadi fai. Aduga ima pabungi khalagadi nangi khongchatse kari haigedabano khangti. Nangna talaga ai aswaida dum lehogi. Hore numidang waram phawbadani yetkadaba. Adudagidi nanga dum chachakhu. Ai yum amada muk thunghogani. Kanana ai yaning bapamada thingadorino. Ai miwa tarabasu tana ai tholaklaban. Aduga aina handa mu tholaise. Masigi matungdagidi aina mu yumda changkhiba matamda amana tholokpa phangadaba nati. Sidagidi yotki porona masing khangdana aibu question ngak senduna thamkragani. Matugi matungdagidi ai mangon phawba thokpa phangani haba thajati. Aduna thoklinga sida ining tamna ai pena chatlauragadabani. Yai ado aina haibadudi lana logano. Imaga pabungno waramgadabado madugi khalaga chumna haibani. Adugi wabadi soidana waramgani. Aishu thokliba sidagi amana thokpa phangoi nane. Nangning makai nganglasun haining makai hairasun. Pabungna ingonda mana pigadabasu leitri. Yaukibaga ngangadabagi nakongse I ro tagadoriban yaren. Ado chalasiro. Hoi mafam asida mo kuina leiradi. Nangi party do mo. Hoi moye mo yorani. Adubu chalase. Tu ada leiriba yumse. Kadaino. Tu ada asigi alabu mo panda leiriba yumsiro. Kari torsi haino. Nate kari mo wala geba. Asigi yumsida mo changu seba. Ai changdaba yadreba. Pare chalas kuidong nate ngahaktaneba ising thageba ising di yauri daine hoi nate yaude changu seba pare chachilo kakalo ya thorogi hoi thor kaini moi adaisi mi jo omsan marage nom tawi hoi ne mi omsan marage nom su tawi lo changchilo karino torisibo matausi yeng mangamdrimi imung asida torisibo karino mi hai meda launia kedorgi che yenguni torisibo nati karino bo mogi machama moksina torisibo nati che asibu karidagi no ba is ibema khodi yum thangna bani ne yeng maga ngamba janati kumhai aduni adubane anasigi matausi de yeng mangamda ba kho chache prok thekba akhodi ni bema kunje yum thangnei haibagi wani do masidai dane wangang uba yaba nati do lam khajik tangi masidai dane kaino lam karam dane lam hinjali hairur bagi is masa mamok sing je tholok dane case ka toksal dang police ka thajale mi ko ngam graba jani ngam graba imai maduna ne khoina ne wangang ninga suni ngang mangam daba kadudagi di spility ahna sigi matau sigi ne yeng mangam dadana adu biche asangsilaga karino ngak te yeng biru ba yaroi ro sibo kathai degi no da ngak le di masa mamok do halani moi halapaga ne is karino ne ekhoi me yamna torami adu torami ne tane kenu nganga dori ba mayam kasibu kari to ba yauge ibema kumhai ni akhoi sai si ibema kumhai ngak tane haisini ibemo ibu kari haige inama sidaida isingi do khala mo leramdraba adaida yumsi swai de kitang lanna taina ising afaba kita laigadran hange tawbani ibema ising du bodi pige tawrisi ngotu mangoda tawrisin is kari no tawriside ing na hingloina sarine ibema asini macha mamong ne moi meyam changdana ne mama se phubiri bani ne kari no haisibo adudi inama khoide dum yengduno leibro kathai digi no dibema ekhoine sanga khamo yaba na tira yengduno leiba bu ne ekte yengdana leiraban ektane khut ka chi maring chappa jani inama adumaina to bodu di kero la kai changa khambidredi kari no torsibo laune amta sangselga yengchilo asa ibema changunu nang ising do khoi pige laune changunu kaidawi haino inama masa mamogdo miron tamdabane mi laune ekhoi da pige laune inama gi singdo puto piramo ai halchi amukti yenge ngai khoni bima changunu ne nangbo ngai khong ima se hogalo kanano
ꯑꯩꯕꯨ ꯐꯨꯕꯤꯒꯅꯨ ꯑꯩꯕꯨ ꯐꯨꯕꯤꯒꯅꯨ ꯑꯩ ꯃꯇꯨꯡꯗ ꯑꯃꯨꯛ ꯍꯩꯗꯣꯛꯑꯔꯣꯏ ꯑꯩ ꯃꯇꯨꯡꯗ ꯑꯃꯨꯛ ꯍꯩꯗꯣꯛꯑꯔꯣꯏ ꯑꯩꯕꯨ ꯐꯨꯕꯤꯒꯅꯨ ꯀꯔꯤꯅꯣ ꯏꯃꯥ ꯑꯩꯈꯣꯏꯅ ꯏꯃꯥꯗ ꯀꯔꯤꯃꯠꯇ ꯐꯨꯔꯣꯏ ꯏꯃꯥ ꯁꯤ ꯏꯃꯥ ꯍꯧꯒꯠꯂꯣ ꯀꯔꯤꯅꯣ ꯏꯃꯥꯒꯤ ꯂꯥꯏꯕꯛꯁꯤꯗꯁꯨ ꯁꯣꯛꯑꯦ ꯑꯗꯨꯒ ꯀꯔꯤꯅꯣ ꯏꯁꯥꯗ ꯆꯩꯐꯝꯒꯤ ꯆꯩꯐꯝ ꯉꯥꯛꯇ ꯑꯗꯨꯒ ꯀꯔꯤꯅꯣ ꯁ꯭ꯋꯥꯏꯗ ꯇꯥꯔꯤꯕ ꯁꯝꯁꯤꯡ ꯑꯁꯤꯅ ꯏꯕꯦꯝꯃ ꯑꯩ ꯅꯈꯣꯏꯗ ꯀꯔꯤꯃꯠꯇ ꯍꯥꯏꯈꯤꯗꯦ ꯅꯈꯣꯏ ꯑꯩꯒꯤ ꯏꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯀꯅꯨ ꯑꯩ ꯅꯈꯣꯏꯗ ꯀꯔꯤꯃꯠꯇ ꯍꯥꯏꯈꯤꯗꯦꯀꯣ ꯑꯩꯕꯨ ꯐꯨꯕꯤꯒꯅꯨ ꯑꯩꯕꯨ ꯐꯨꯕꯤꯒꯅꯨ ꯑꯩꯕꯨ ꯐꯨꯕꯤꯒꯅꯨ ꯏꯃꯥ ꯑꯩꯈꯣꯏ ꯏꯃꯥꯕꯨ ꯐꯨꯒꯦ ꯍꯥꯏꯕ ꯅꯠꯇꯤꯌꯦ ꯁꯤ ꯍꯧꯒꯠꯂꯣ ꯀꯔꯤꯒꯤꯅꯣ ꯏꯃꯥꯅ ꯇꯧꯔꯤꯗꯨꯕꯣ ꯏꯕꯦꯝꯃ ꯑꯩ ꯂꯣꯏꯅ ꯍꯥꯏꯒꯦꯁꯦ ꯑꯩ ꯂꯣꯏꯅ ꯎꯍꯧꯏ 이몽시대 레이리세 마기 마모 아두가네 마기 마사싱 아스 온통나 따티 따와이나 따우크라바잔 마땀 카라기 마망데네 시 마마시나네 마기 마사누피 닝올 아마칵 레이 마사누피 닝올도 마통 얌나 짜자다바 하이바타리 마통 짜다바 하이바디네 레이타바 라이라바 마두데기 마마시나 닝올두기다막타 카리카리노 카라 이몽시대기 럭톡다나네 마팅 카라 방구바 마두기네 ngang sakpaga nakongse singja yeibajani koibema yumthangna rurabanina moigi ngangnabado loina taba yumthangnabada leminaba nungaitaba haibasidi kari hongoni makoina ne koina pamdaba ma ngangnarasu khajikta tapna ngangnau ga hairuba kholuba kari mata yaba natedo onselaga khanaba horokadoriban numidangda ne machanupa dun hidak thakchalaga ne yum machanupa du su yauna ne mama si phubiriban kari no harisibo mama da phuba haibadi 이베마 진신하네 땀하이디 에코디 미치나수 우리니도 이나시나수 따리보 마마시나네 마차누피 닝올도 마이금 마카이 판바다 누파도 카랑 옥션나 보이 까리 보이 떠우드나 히다랑 탁탁바드기네 아스 인통나 나타이 자기드라바 누파도 아유 하우갈락바다네 이싱다 따다나 옵션드나 시레라마 마차도노 꼭통어마 아두가네 마차 마얌두가네 ngam나바도 모하나바 아두데기디 마기 누파도 레키드라 마뚱다디 개도래 짜닝아이 탕닝아이데 레이트라바니나네 ngaukselledo 미기 세나 그이노 쾅코이나 떠고드기 마마시나네 마코기 시리다 마닝다네 로우파리 아마칵 레이바 로우파리도 마두드기네 로우마체 록셋니다 야마자나티 마두 마체투마디 닝온기 담비크라시나 마나네 해 호도파 아데이다 파타두디 마마기 마밍다 레이바니나 마사누파나 야다바데기 마마시나네 투민나 마두드기 마체나마 마사누피두도 피토오메다나 야ም나 피바수나티 로우파리두다네 마사누파기 사루 레호리바네바 아두고네 유 탁찰라가 마시다이다 마마시다 ngang chayriba as taba ngamba nate magine is mamonu piduna khit thele mukto imai machanu panane yu thaga law khongdoriba mamonu pinane onsalaraga mane boka karino mi mana to birisibo nati ai khoi lady haiba sibu imana kari mata khangdrabra ba amukta hayune ai khoi lady sibu imana kari mata khangdrabro as noibo karino angang sa ai no khoida hangdabra ne ha na khoida hangdabra ba Radhika, wafam masi natrabadi no koi bukari mata leitrabro. Nati, napuri basini yu thakchalaga lani. Mana yu thakpa lapaga nang namadugi wafam de hita hudokpa. Tamda digay no ba. Amukta hayuni, akoy kari sadurige ba. Hey, Radhika, ay chanupi makhak yawado. Masu ay napokpani ne. Law pari ma lebasi law pari du dagi matse no khaktani ni lokset ni na ina lawri basa. Madusune, ay gi phangpham thokpa ne. Imadi kari gi phangpham thokpa. Ha, 이마디 가리기 뻥뻥 톡구나봐 가리 노네 하리스 욤 인콜레리 버시 아이기 밍다니네 나 파붕두나 아이기 밍다 로이노 온칠레미부두니네 이씨 이마디 로이나 신다를 로이라미니네 라우가이도 이마기 밍다 반찰라드나 나 짜누 빠시기 밍다 반밤 톡트로 이몽 어시다 까나나 탁게 퍽지보 까나나 탁게 이마보 가리 노네 라디까 낭나 하리도보 까나나 탁바 이보보 가리노 욤 마시다 라우레디 라우어두드기 락포두디 나티 까나노나 짜리시보 이몽 어시다 짜리시 까나까나노바 amukta hayune is laudu di kanana uge laudu kanana uge har kanana lege ba nati imana ngamiri du bukari no ba ai nga sai ngai ta ge tam le ga hey nang ai ima or so ai hai sene ai ima or sai nang ngamu ta ba ya de mashima kholi chme khai ga ai ni hekta hat pan phar ga na mase halo namabu halo 나북도 유크라 탁잘루라가 이몽어시다 까리 다우리 해버수 강망감다바 수건이 농간에 해버수 강다바 시대게 시엘 카라 록톡 아마데기 카라 록톡 민곤다 카라 숏 나북도 빽타나 탁잘라가 낭디 이몽어시다 다우리 버시 까리 마다 강문어 낭디 와이마
이마는 리나도 통이봐 러우 서룩도 통보 속자야로 아이 하리스니 속자야로 가리기 통외도리바 마소 이기자니 낭소 이기자니 낭이 레리버시디 로 빠리도드기 록색 마차마 각다 로보보 낭나 가리기 하로이도리브노 하 가리기 하로이도리브노 나천누피도 말아해박티레 마푸르이버소 레키드레 마차마 야마두가 가직당 마기 마땡 방시 하이바 마땀데디 너코이나 따브로 하 너코이나 따브라 하이바 레이리바 런토마야 너코이나 빠신두나 로이나 탐진키바 이사두나 요마시다 라고 마땀다 징보라 마땅 피오 하이바 마땀다 너코이나 노마타 하라오라오나 피키브로 이사두나 마팜마시다 라가 마미뜨기 마피 다다두나 짠키바 너코이나 녹녹두나 레키바 나트로 이마 아이마티 아이 하이드네 아이코이 리나도 삐기 블로우도 아두기 제상도 이마는 보르갈라오 아두가 이몽시디 말라야 가이고마 이몽시다 리나도 삐기 블로우기 제상도 뭐 보르덕 따라봐 이말 레비야로 가리기 레비야로 도리바 유마세 아이기 수서르니 나 바봉나 탐만마네 혹직혹직쇼 아이기 밍다 레리바 아이기 밍다 그거 이마이디디 아이고는 무보이 와리네 아두디 이마 시다디 너 인권이 가나요니 아두디 코이고 있다바 코이고 있다바 나트로 마는 앙이블 론체고네 마차시도 마는 앙이 시행오바 굿까지 뿌락뿌락뿌락뿌락 짜이바 가리노 강대바이 쏙 파타버시고 가리노바 짜바나 마시디데 코이게 짜드나 레레 아두가 닝원다 마나 인콜 삐게도리 니가나 삐드나 마시도 미우드가 시도 남칠가네 막꼭 슈빠리가 마치다 할로 너도 하라고 보던데 너도 이만한테 너도 힘짜비니 너도 힘짜비니 혹시 이 아까 또 이랬다 톡셔노 이거 톡셔노 나람 쳤더니 마시데이다 나북도는 까이게 이몽시대 자리 하리르가 나 차누 바시기를 가리마다 칸다바 아두가 이씨 라후가 비톡드나 마시데이다 떠오르미네 아두가 이코이게 시데이다 하라우 레미네 그들어 짤로 나 차누 비기만 악다 짤라가 아무것도 짤로 라우루쇼 아두 나타디네 나 꼭도 해나 까이게네 하리버시니 해나 까이게네 하리버시니 마시니세 할라시 모이나 풀엄마가네 답다네 마시데다 아두가 뭐 그네 가리 떠오르가 터오르가서 그러버니네 마기 모ong마 떠오시 이놈아 가리가리노 히달랑타가 레이트로 나트라가 아낙보다 사이다 호스피탈ꯒꯨꯝꯕ 나트라가나 CIC BIC 아테야테 베마 사이다디 아두ꯒꯨꯝꯕ 가리마타 레이테다 아이코이 사이시디네 아두ꯒꯨꯝꯕ 호하 하이버기네 가리마타 레이버자나티 액시덴트 떨어고 마탐다 아소오pan 여러고 마탐다 가리마타 레이버자나티 가리노 하리시보 사이다 미론 비싱기 옌나나바 디스펜서리 아두가 BIC, CIC 그다이데기 BIC, CIC 노데비마 아두고마 마타 레이바 나테다 미론 비싱나네 미롤락바 마탐다 마사마사나 셀팅가 림스다 제님스다 파파보 호스피탈 그나고마 감자다바나네 디스트릭 호스피탈다가 찰라가 옌고바이 wan 스와이데디 아두고마 마타 레이바 나테다 미히기디 라이라다나네 사기네 산기 독터 파보 스와이스디 레이바 자나티 사이엔 후이가 사 나락바 마탐다네 까리마다 tawpham leite hui ngauredana hui angaubuduna ne lekai tana tana chi agar mi siba khangdre da kari haiduni bema akhoi sai sidadi migi ne mapan ma chumcha ba su phangde lenga ki mapan ma chumcha ba su phangde hingli ba haibaduni da lamda masigi ne ipurup chani haidana leri simngai mana thokpa dum hingnaban tawrisin ahal sima puram ma tamde koi lekai se loina yeng leri sin inama masi punamakse yamna lan ba thongaman Kero lekai mada siguma thong chatharakpa matamda aikoi tumina leifam thokti handa khakta inama social welfare department na maintenance and welfare of the parents and senior citizen ek haidana mado pass tawduna state asida chanaduna leikraban karigum ahalaman singda masa masu singna amadi mamonu pisingna on ebiba leiragadi district adugi SDO da chatuna complaint tawi aduga ek asigi matungina SDO aduda lokhatpa yaba action sing soidana lokhatkadabani haiba ek asigi makhada leikraban victim oiraba mama mapa sing amadi senior citizen sing maduda piba yaba amadi makoina phangbom tokpa right sing ado madu phangan baga loina compensation pawba pina nabagi thabak thorum sing pakhatkadabani haiduna ek aduna pal victim oiraba mama mapa sing amadi senior citizen aduda maintenance allowance oina lupa lising tara phawba da pigadabani haiba lei allowance ase victim oiraba mama mapa sing aduda macha masu sing dagi logadabani haiba madugi aingi oiba chanabi leikraban kariguma macha pokchadaba ahalaman sing oregana ahalaman sing adugi lan thum phanghogadaba mari mata sing adudagi
lawba yagani haina paliban aduga mama mapa singna macha masu singda lanthum pibagi dandi oina agreement inaba matamda mama mapa aduna sidriba phawba macha masu sing adu yengsingadabani haiba madugi ek phawba chalai kraban yopi thakpi gadaban aduga tathi tawina su tawroidaban dit agreement inaba aduda wafam adudi ga holabadi macha masu sing aduna lanthum lawkram matungda mama mapa amadi senior citizen sing ado yengsin biraktaba amadi tathi tawina torokpa matamda dit agreement adu kaknaga pikriba mapu aduda asengba lanthum ado amuk khana phanganba madu phawba yai haribani karino ne harisi bema adudi mama mapa na pikhrasu macha singdagi lokthoga ek aduna di inama adumna palibani ek ase anoban maram aduna ahal laman singnane macha masu singda lanthum piba matamda icham chana lanthum ado pithok le haina khak dit agreement tobigano haribasini madugi mahuta dit agreement inaba matamda sidribi phawbada yengsingadabani haiba aduga tathi tawoina toroidabani haiba wafam ase soidana dit adudi iba hapkadabani haibasi masi oiba tarabadi macha masu singna mama mapa sing ado sidribi phawbada makoina tathi tawoina khak toroidoro ahal laman singbu makoina nuksi chana tangai phadana luna makoini hiningede tobigadoriban madu tawdaba tarabadi social welfare gi department hadakta pass tawkiba maintenance and welfare of parents and senior citizen ek pass tawkibagi madugi bohan thopu karino as khangde de bema kanadabu madu hairugadoribano maduna ngangluraga hairuga tabigadoribaduna kanano tabidragana kanana action logadorige inama ek haibase miyamgi damag yaifanaba seman ek asigi kanabadi logadabani aduga kanaba phangdrabasu phangnanabagi dama kholaw logadabani mi amakak atatai uhelodaban mi amage tholokpa matamda miyam panam omjangadaban miyam panam omjalabadi mamai thangde yati khangdunane madudi electric basing ado loina ngaktuna chalakan adubu ahubudadi miyam panam ekhoi lingjen manabagi matoktai hiram khudimaktani lamdam masida ngasi tholiba thodo wathoksingdasu lingjen manadaba yati ekhoi masen atatai oina loina lepadongna taw mase ekhoi gi thong hak ama phangnana bhonabada ek aduna bill pass tokhrabani na mado ekhoi miyam panam kini khangduna mado yadi khangana bagi damak miyam panam na paratambi batangai fadi bema na habiribo wafamdudi onthokna chungkri adubu lamdam masidadi ekhoi kanada howraga kanana inama ngasi ngasi mak mayam punamak samanana lepiyo inama ai soidanane ima sigi hak phangnana bagi honabada ai achoba thodang soidani yajagan tawudadi lamdam masida leriba yumthong khudingi miyamna amato ina lepiyo ai ithanda changlurabadi ai kari oribage nangi na thau kari lege haidun harakan leipak miyamna leikai asina asiguma thabak ase ekhoi gi leikai di yadi habadu chamanana lepiyo aduga aina panjakiba ekto khak kawbigan ek adugi makhadane ekhoi punamak loinamak kanaba phangbiye kawbigan social welfare gi department handakata pass tokibani manipur maintenance and welfare of parents and senior citizen ek haibani masidang kawbigan masigi makhada mama mapa ahal oirba senior citizen singbu macha mamongno otpa yadi habase masimatang mayak singna pandu bema kerole kai gi miyam naha mayam su loina lai phari adudi inama ase sigi senpham chamto paibiyo bema karigino senpham dubu ima se hospital pubiyo aduga ima se mayam changduna kerole kai nam amuktang phanbiram aduga matam kharadang kanagi imung amadano mahapu ngak senduna thambiram ai mafam asida soidina maki police tharakani ai ima sigi photo ai kaplaki aduga inama ekhoi chapmanana leminase inama sunoma ahal orekani inama ekhoi su ahal orekani masa masu singna ongkhatuna mamau singa manimbo aduga imungda leiriba ahal laman singbo khutaduna phubase makhata na pholagumse ima sina aroibo ohelase ibema gi wahi ase inama ekhoi chapmanana leminase mapam asida lebiriba imaibel aduga nuksijaraba chinnauk sing ibung ipa leiribasing ima sigi mapamda thoklibase makhoi macha mamona chathabo irabasu ekhoi asumna to wayadi haiduna chapmanana lemina drabadi ekhoi chapmanana ne masigi matok tamlaktana nomadi adomadungi ima adomadungi ahal iraba ipa singbo imungda leriba macha masu singna phurokda maning tamalani ekhoi mayam chapmanana lemina duna asiguma thodo ase amungana lekaisda thokpa yadi haiduna khoi mayam puna lemina rase tigachari mayam puna mak khari ibema nangbu kanano ima ai miyoiba ibema nang kanano masak maming naiba mo iramgan isagi wangangda top makagyaw isana tokthorokliba thawong sinakang isa soidana magi masak naiba imong amagi miyo iramgan aibo isana kanbiga taraba
इमा की बेमा इमा हिंगनिंगनी आई मफम असिदा थमद्रबसु अैगी इसा रिनागी युम फाउबदम कैरो लेकाई मयामना थेंबियु आई इसागे इमौगी मनाक्ता लेनिंद्रे मखोइगी मखुत्ता सिरबसु सी आई इसादुगी मनाक्ता लेजुरनके आई इसादुगी मनाक्ता लेजरुनके नते नते मा हौजिकती अदोंगी इचा इमौना इमादा करिसु तौबा याग अखोइ चमानना लेपलबदिने इमा अमुहना लेकाइसिदा थोंदबा यागन नते नते इबेमा अैगी इचागी मओंगदो नखोइना खंगनो अैगी इमौगी मओंग नखोइना खंगनो आई करिसु तौदे इचानने यामलबा सेनफम पीरिदो इचा इबेमा सेलदो कनानो लेतबा मदा सिजनो इमादिने इचाथो अैगी चानुपीगी मनाक फाउबदंगने नखोइ कनामनो अमतना थेंबियो नते नते मा कैरो लेकाइ लेरि इमा इमा सोकपा यारोइ इमादा करिगिदमक्ता खुथागनि अदुगा इमा मदुगी पारा चप चानासु तंबिगनि इनोमचा मफम असिदा ngasiगी थोलिबा थौदोसदि याम नुवाइति याम सेंगना हारबदा ngasi अखोइगी सेमा लागा मफम असिदा हाबिरो मफम सेम चुम अखोइ चमाना लेपगी तंगाइ फदबा लेइ कैरो लेकाइसदा खोनि याम कना लाउजरिसे क्लब की कल्चर मा लेसिन खोनि लाउजे मसिगिन अखोइ क्लब की मेंबर ने सिदे 3-4 खक लेइ से क्लब तौसे याउसे हाइ काना खोइ लेकाइ पि खोलेना अदुम तौर लेबा सिगुम थौदो वाथौ थोकाना खोइ चमाना लेपा मथौ ताइबा मी अमना हाइरुगदि मीदो अताताइ तार तोकनेबा अखोइ क्लब ना हाइ अखोइ लमदम सि मैरा पाइबिन हाइ अखोइ लम सि माइबेन हाइ हाइ तारगदि युमदुन किनेब याद्रगदि मा सोशल बॉय को तौताबनि मफम से लेता ताबनि इचेन ngasi मफम जे थौना फबा वाइ हारिसिदि अखोइ मसि याम लोक्सनगाइ ओइ मसि अखोइ पारामनि अदुगा अखोइ यूनिटी ओइबा अखोइ चमाना लेमिनबदुनि ngasi मणिपुर थोलेबा थौदो वाथोकसिन अखोइ लिंजे मानदु मीना खुदुंग साबा लौखिबा ngaktan सिगुम हिरम सिदि अखोइ म्याम पुना लेमिना सेना इदि हाइजनिंग इनोजा खोगे नंगना हारिदि हानु चुमि मफम मसिदने अमुक खाना सिगुम थौदोसि थोक्तननबगिदम अखोइ चमाननने अखोइ थौदांग लोमिनसि अदुदि नखोइ गारि थौदोरोदना लाओ इना मसि पुरगा अखोइ अमता चनबा तौसि अदुगने पुसेल चावरबा अखोइ इचलसिने यु इमासिगि लायंगनबा लुपा लिसिंग कुन मसु पिरे याम नुंगाइदि इनोजा इनोजाना पाइसिनबिरो अखोइ गारि पुथोक्सरगि इनोजा अदुगने मफम मसिद मखोइगि मचा ममुदो लाक्ता लाखिसनु चप चाना कैरो लेकाइसे लाले हाइद्रि फावबा मखोइ लेकाइसे मखोइ चंगलोय मदुबो हेंगमद्रबा अै क्लब किने अै सेक्रेटरी खोगे नत्रेदना यामना चुमीबो मदुन अखोइ चमानने लेमिनदबा याद्रबा इनमा यामना नुंगाइरे हौजिकति कैरो लेकाइ मयाम पुनमक्सु अमतो इना लेपलबनिना अदुगा इनोजा अै सोइदना लाकनि अदुगा इमासिगिने मागी सोइदना यंगसलरगिन इबेमा नाहकपु कनानो इनोजा अै कनामता नथि अै मिचम अै नोमा सोइदना लाकनि अदुदि नंगी इसिंदो से इसिंदो सिदा लेरेसे तु से याम नुंगाइरे इनोजा अदुदि अखोइ अमुक चलुखिगे इनोजा थाजबिदबा तौन अै मफम से खंजरबन अै सोइदना लाकनि इमा इबेमना अैगी पुनसिबु इमा अदुमना हाइबिगन हॉस्पिटल चलगा इमागी कोकता सोलिबदो यंगथोपिरो अदुगने इमा अै सोइदना मफम सिदा लाकनि इमागी हक फंगननबगिदमा इमादा अमुखना कनामतन खुथालो इमागी इबेम वारी सिगी मखा हायेंग अमुक ताबिरसि Lakle Inspector Tayai Lakle Inspector Tayai Uthanaba Kanbinaba. Thank you, sir. Welcome. Uthanaba. Kanbinaba. Inspector. Tayai. Lakle. Inspector. Tayai. Leirang lei nung si malamgi sahum kalakle Jingi leirang lei nung si
ꯄꯥꯟꯖꯔꯦꯅꯦ ꯁꯨꯝꯍꯠꯄꯤꯅ ꯇꯧꯗ ꯊꯃꯣꯏ ꯏꯊ ꯍꯧꯔꯒꯦ ꯂꯣꯏꯕꯤ ꯁꯤꯡꯁꯥꯡ 나봄다 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 Langit terang mengalirasi taglani pantau sumama nanggi aigi nusibana sini tamigi apumba Langit terang mengalirasi Ching na lai ja kik lage Ching na parei pumbata dokto Ching na lai ja kik lage Ching na parei pumbata dokto Chingi lai rang lai nung si Tamda lai sha tam la ro Chingi lai rang lai nung si Tamda lai sha tam la ro Chan taka phung masila Khamana khinali valkari Ruiya nau na thada ukrumi Singri ma singasa Chan taka phung masila Nandi nungi murti ni nungi thamo panbini Nandi nungi murti ni nungi thamo panbini Nungi murti nabu nungsi khangba hauna bara Nungi tamoidabu minungshigigi yauramgatara Nandi nungi murtini nungi thamoi panbini Nahagna thamoy panbit oiram laba minungsi khang biyama oiram laba Nahagna thamoy panbit oiram laba minungsi khang biyama oiram laba
asuk wajaramloi aigi punsi asuk wajaramloi aigi punsi miku matasu nokcharam gani miku matasu nokcharam gani nungsi baidamat wajaramloi nungsi baidamat kapcharamloi nandi nungi murtini nungi thamoy panbini Aduklona nangai haina khiba unsigi luraba wapam dubu Aduklona nangai haina khiba unsigi luraba wapam dubu karigino nangna kai halliba karigino nangna kai halliba thamoi pandebo taklam libara thamoi pandebo taklam libara masibu nungsibagi hauna sara masibu nungsibagi hauna sara nandi nungi murtini nungi thamoy panbini nungi murtinabu nungsi khangba hauna bara nungi thamoy dabu minungsi gini yauram gatara nandi nungi murtini nungi thamoy panbini Hanana tagachari nga sige lantok chari ba inspector TAYAI hanjin ba episode listing nga mga chama nga kunipan nga sige tangkak ta bodyguard tangkak nga sige na tara suba tangkak konja loy na visual loy na saruk yabiri ba madit tungan ba platform sing da saruk yabiri ba kuting magpo hanana tagachari nga sige tangkak sida pibirak pa feedback amadi comment sing tantang na pajuge Pawang Janta Kumar tagachari thora masida saruk yabirak pa madam Romita Sanasam tagachari mabimala koncham search racing Kuring magpuhanan na tagachari wari tangkak fawdi ontok ng fazakri makasu kaurang ng ngaizari hena takpiri Pawang Janta hanana tagachari meram mani tombi asem waikom toivi devi tagachari wayangbam Subita devi tagachari thoram saruk yabirak pa medam busu taram nokchari makunjesori taram nokchari tagachari nachana meram Robita Langpok taram nokchari wayangbam Subita once again Naurem Kavita devi Naurem Kavita tagachari thoram saruk yabirak pa Madam Loli Maibam tagachari thoram saruk yabirak pa Rohida Sahani tagachari madam thoram saruk yabirak pa Madam Mani Tombia Sem Imaibem Haling Tokong tagachari thoram sida saruk yabirak pa Ngasi gitong ano platform sing da saruk yabiri ba kuting mapusu tagachari Ngasi giwe na di comment sing yam sang na pazar roi kara tentak na pizage loina na Facebook ta bibirak pa madam binasa ki debi atokpam a movie mayang lambam tagachari thoram saruk yabirak pa sanjarmbam tombi sana madam busu tagachari
थौरम असिगी मखा चथजरकपदा मयामगिदमक 90.0 वाहोंग रेडियोना अमुक पुदुना लाक्चगे लाइव टैलेंट हन 7005707808 अमुक तंगहना 7005707808 हाइब नंबर से कॉल तौदुना थौरम सरुक याबियो मिकु खरदंगी मयामदगी लापथोकचरी अमुका न पुनौपो खुरमजरी कराओके इसे कंपटीशन अमा वाहोंग रेडियो 90.0 डायमंड टीवी ने सिंजरी सेप्टेम्बर के तांग 19 पांगथोक जगदबा इसे इसे कोइना मखादा डिस्क्रिप्शन द लिंक आपचरम सरे फीमेल सेलिबी नुपाना सकपमा नुपीने सकपमा कैटेगरी से सही कुंदगिना निफु तरे फावुई मनुंग लेबना स्टूडियो द रेकॉर्ड तौदना अदोमना कराओके द सकपीरकांदा फोन ना अदोंगी सक उहलगा इसेदु हारिबद नंबीरगा हाइतर एडिट तौदना अखोगी नंबर 9862030608 नंबर दो इसदा हापचरगे अदुगा हारिब नंबर से व्हाट्सएप ता थाजनबिरखदबनी थाजनबगी मतम से अगस्त की तांग कुंदगिना 19 फावगी मनुंग थाजनबिरखदब मतम से दुम लेरी मयामना अदुगा हारिबसी अखोना खंगेल अब सिंगदु अखोगी